ꯇꯧꯔꯨꯕ ꯌꯥꯗꯅ ꯃꯇꯝꯗꯤ ꯖꯔ ꯖꯔ ꯍꯧꯖꯤꯟꯈꯤ ꯁꯥꯕꯤ ꯁꯥꯅꯧ ꯀꯌꯥꯁꯨ ꯅꯨꯡꯁꯤ ꯐꯣꯡꯗ ꯅꯨꯡꯁꯤꯅꯔꯤ ꯄꯨꯔꯦꯜꯁꯨ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯌꯥꯗꯤ ꯃꯌꯨꯝꯗ ꯊꯣꯛꯂꯝꯂꯦ ꯃꯕꯣꯛ ꯔꯥꯁꯤꯅ ꯃꯁꯨ ꯅꯨꯄꯥꯕꯨ ꯐꯥꯖꯤꯜꯍꯧꯕ ꯉꯝꯍꯧꯗꯅ ꯊꯕꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯊꯥꯗꯣꯛꯅꯤꯡꯗ ꯃꯕꯣꯛ ꯑꯃꯗꯤ ꯃꯆꯜꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯁꯦꯀꯦꯟ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯨ ꯍꯌꯦꯡꯅꯤ ꯊꯥꯖꯅ ꯑꯁ ꯑꯩꯗꯤ ꯍꯌꯦꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯇꯨꯝꯕꯒ ꯌꯥꯗꯣꯏ ꯃꯥꯟꯗ꯭ꯔꯦꯗ ꯇꯊꯣꯠꯅ ꯄꯥꯈꯠꯅꯤ ꯌꯥꯔꯣꯏꯌꯦ ꯅꯪꯗꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗꯗꯅꯤ ꯅꯪ ꯍꯔꯣꯏꯗꯧꯅꯅꯦ ꯈꯨꯄꯥ ꯄꯥꯔꯛꯀꯗꯣꯏꯁꯦ ꯁꯨꯝ ꯄꯥꯈꯠꯂꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯄꯜꯂꯦ ꯂꯥꯏꯔꯤꯛꯀꯤꯗꯤ ꯂꯣꯏꯅ ꯍꯩꯔꯦ ꯑꯩ ꯍꯩꯅꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗ ꯈꯪꯗꯧꯅꯤ ꯈꯪꯗ꯭ꯔꯁꯨꯅꯦ ꯄꯥꯁ ꯃꯥꯔꯛ ꯄꯥꯎꯇꯪꯗꯤ ꯇꯧꯔꯝꯃꯨꯀꯣ ꯐꯦꯜꯒ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯑꯩ ꯏꯀꯥꯏꯖꯩ ꯍꯥꯏꯁꯤꯅꯤ ꯏꯕꯦꯝꯃ ꯅꯪ ꯌꯥꯔꯣꯏꯗ ꯃꯃꯥ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯊꯧꯉꯝꯅ ꯑꯩꯒꯤ ꯋꯥꯗꯤ ꯄꯥꯁ ꯇꯧꯔꯛꯑꯣ ꯁꯤꯅꯤ ꯄꯥꯁꯄꯨ ꯇꯧꯔꯗꯤ ꯌꯥꯔꯦ 3rd ꯗꯤꯕꯤꯖꯟꯗ ꯑꯣꯏꯔꯁꯨ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯊꯣꯠꯅ ꯍꯥꯏꯁꯣꯅꯣ ꯀꯣꯛꯆꯥꯛ ꯀꯔꯝꯕ ꯃꯕꯨꯡꯅꯣ ꯅꯪꯕꯣ ꯃꯆꯟꯁꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯝꯄꯥꯛꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯅꯀꯣꯛ ꯆꯥꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯟꯗꯛꯇꯤ ꯑꯁ ꯏꯃꯥꯒ ꯕꯕꯥꯒ ꯁꯤꯗꯤꯕ ꯐꯥꯒꯤꯒ ꯇꯧꯕ ꯌꯥꯗꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩꯗꯤ 1st ꯗꯤꯕꯤꯖꯟꯗ ꯂꯥꯛꯑꯒ ꯌꯥꯔꯦ ꯑꯗꯨꯅꯤ ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯅꯦ ꯕꯦꯃꯥ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯀꯥꯇꯣ ꯄꯥꯔꯨꯔ ꯆꯠꯂꯣ ꯍꯣꯏ ꯄꯥꯒꯦ ꯉꯥꯏꯍꯥꯛꯇꯗꯤ ꯄꯣꯊꯥꯒꯦ ꯀꯩꯗꯧꯒꯦ ꯉꯁꯥꯏꯗꯩ ꯂꯥꯏꯔꯤꯛ ꯃꯃꯥꯡꯗꯅꯤ ꯂꯩꯔꯨꯏꯗꯣ ꯁꯨꯃꯥꯡꯂꯣꯝꯗ ꯊꯧꯉꯝꯁꯨ ꯊꯣꯛꯂꯛꯄꯅꯤ ꯂꯦꯟꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯎꯕꯗ ꯂꯥꯛꯅꯤꯒ ꯍꯥꯏꯔꯛꯇꯦꯅꯦ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯅꯣꯏꯗ ꯂꯥꯛꯄꯁꯦ ꯑꯃꯨꯛ ꯅꯪꯒꯤ ꯄꯔꯃꯤꯁꯟꯒ ꯂꯧꯈꯤꯒꯗ꯭ꯔꯣ ꯌꯥꯔꯦꯍꯦ ꯀꯔꯤꯅꯣ ꯂꯦꯟ ꯅꯪꯅ ꯄꯥꯏꯔꯛꯏ ꯈꯧꯖꯥꯎꯗꯨꯅ ꯀꯩꯅꯣ ꯊꯥꯖꯒꯤꯅꯤꯗ ꯑꯦꯛꯖꯥꯝꯒꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯛꯄꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯦꯟꯅ ꯄꯪꯂꯩꯗ ꯂꯩꯈꯤꯕꯅꯤ ꯌꯥꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯊꯧꯉꯝꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯑꯃꯗꯤ ꯂꯦꯟ ꯆꯪꯂꯛꯄ ꯎꯕꯗ ꯇꯝꯄꯥꯛꯅ ꯅꯈꯣꯏ ꯂꯥꯛꯏꯔꯥ ꯍꯣꯏ ꯕꯕꯥ ꯊꯥꯖꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ ꯐꯣꯟ ꯂꯥꯛꯑꯦꯅꯅꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯅꯤ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦ ꯍꯥꯏꯕꯗꯨꯗ ꯏꯆꯟꯅ ꯋꯤꯁ ꯄꯤꯒꯦꯅ ꯂꯥꯛꯏꯅꯤ ꯊꯥꯖꯁꯨ ꯊꯣꯔꯛꯂꯦ ꯂꯦꯟꯅ ꯁꯦ ꯊꯥꯖ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯆꯠꯄꯗ ꯄꯨꯅꯕꯅꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯂꯩꯊꯔꯝꯃꯨ ꯑꯀꯥꯎꯕ ꯂꯩꯇꯅ ꯂꯣꯏ ꯏꯔꯝꯃꯨꯀꯣ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯑꯣꯜ ꯗ ꯕꯦꯁ ꯊꯥꯖ ꯂꯦꯟꯅ ꯄꯤꯔꯛꯄ ꯈꯥꯎꯗꯨ ꯂꯧꯏ ꯊꯦꯡꯀ꯭ꯌꯨ ꯗꯗꯥꯅꯤ ꯊꯧꯉꯝꯅ ꯑꯆꯥꯄꯣꯠꯀꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯑꯁꯤꯅꯅꯦ ꯆꯥꯛ ꯆꯥꯎ ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯃꯨꯛ ꯆꯥꯛꯇꯤ ꯆꯥꯎꯍꯦ ꯑꯆꯥꯄꯣꯠ ꯆꯥꯔꯁꯨ ꯆꯥꯏꯌꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯅꯤ ꯇꯊꯣꯠꯅ ꯊꯥꯖ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯕꯨꯡ ꯑꯅꯤꯁꯤ ꯅꯪꯒꯤ ꯑꯦꯛꯖꯥꯝꯒꯤ ꯋꯤꯁꯀ ꯄꯤꯕ ꯂꯥꯛꯏꯁꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯕꯨꯡꯕꯣ ꯂꯦꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯏꯕꯨꯡꯉꯩ ꯂꯣꯏꯔꯤ ꯕꯤꯠꯀ ꯇꯦꯛꯏ ꯁꯥꯒꯠꯂꯤꯕ ꯁꯥꯁꯤꯒ ꯑꯩ ꯃꯃꯥ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥ ꯂꯣꯟꯕꯤꯌꯨꯅꯤ ꯅꯪꯕꯣ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯔꯨꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯈꯤꯒꯦꯀꯣ ꯌꯥꯔꯅꯤꯗ ꯏꯃꯥ ꯂꯣꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯆꯠꯂꯗꯕꯅꯤ ꯊꯥꯖ ꯂꯥꯏꯔꯤꯛꯇꯨ ꯐꯖꯅ ꯄꯥꯎꯀꯣ ꯑꯦꯛꯖꯥꯝꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯉꯔꯣꯏ ꯂꯥꯡꯗꯅ ꯂꯩꯒꯦ ꯍꯥꯏꯔꯅꯤ ꯂꯥꯡꯉꯣꯏꯌꯦ ꯀꯩꯁꯨ ꯌꯥꯔꯦ ꯈꯪꯖꯔꯦ ꯍꯅꯨꯕꯤ ꯂꯥꯏꯔꯤꯛꯁꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯁꯤꯕꯨ ꯏꯆꯥꯈꯩ ꯂꯩꯗꯅ ꯀꯌꯥꯝ ꯂꯥꯡꯅꯤꯒꯦ ꯊꯧꯉꯝꯅ ꯂꯩꯅꯤꯡꯗꯗꯅ ꯇꯧꯔꯤꯅꯤ ꯂꯥꯛꯄꯒ ꯆꯠꯂꯒꯦ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯡꯃ ꯊꯛꯑꯁꯤ ꯕꯕꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯥ ꯆꯥꯁꯤꯗꯪ ꯑꯣꯏꯔꯁꯨ ꯊꯛꯂꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯅꯦ ꯅꯣꯏꯕꯣ ꯊꯥꯖ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯁꯤ ꯏꯃꯥ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯁꯤ ꯊꯧꯉꯝꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯇꯨꯅ ꯂꯦꯟ ꯑꯃꯗꯤ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯆꯠꯈꯤꯔꯝꯃꯤ ꯂꯦꯟ ꯃꯥꯅ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕꯁꯤ ꯃꯉꯥꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯑꯌꯨꯛꯇ ꯖꯤꯝ ꯆꯠꯄꯗꯗꯤ ꯅꯣꯡꯃꯇ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯕ ꯃꯥꯅ ꯉꯟꯇꯥꯅ ꯍꯧꯔꯦ ꯄꯨꯡ ꯌꯦꯡꯕꯗ 3:30 ꯇꯥꯕꯗ ꯉꯥꯏꯔꯝꯃꯤ ꯇꯨꯝꯁꯤꯟꯕ ꯌꯥꯗꯧ ꯃꯥꯟꯗꯗꯅ ꯇꯨꯝꯁꯤꯜꯂꯔꯣꯏꯒꯤ ꯈꯟꯗꯨꯅ ꯍꯧꯒꯠꯂꯝꯃꯤ
Machin maya sengluraga thoklaktuna masagi phamung phanung loisinjai. Phamungda ngaihak amuk phammi. Di marida tada ngarini. Haidi kaidawne. Exam thagadaba midagine. Haini hena pakatli tawrisi. Lenda phone pairasu paibam khanglaktrabada walking oina ngaihak cheluragi kanadi khanduna mana walking cheluraga halakla phawbada kanasu hawgatpa udrabada thabak phaba sadana sumsit lauruduna sumangdu wai amuk sitli. Rita tholaktuna Aima karino ne aina urisibo mangla taibangla pung manga ta hawbada ngairine isanu pawaramoida sumangda leirisi. Karino mama yahu ka to khra khra ngalu yadro thengman khrene hawgalido. Kayadani yengune isana di nungtigi yahu nganna hawbanina pung manga da hawgatpana ma idi ikaire de isagi mangda kamai tawniya. Aingonda mu khajali kandi mama iruluro aduga cha hawbum talolo ai wai su tabiramage. Nate nangbu kari legi yahu ngalisibo. Mama na habi ilini yahu ngalu haidaine. Ho adubu oradi phaiye dabtadi loigum siko mama sai tharuragi aduga lonbirage sado. Lensu wai table loishilamnaga bathroom jangduna iru adum luthokle. Mama na lai khurumba loiduna kitchen changkibaga masu tholaktuna lai khurumjei. Thajage exam mai pakhanbiyo haidana. Magi rumda muk changlaktuna phone do paiduna thaja thaba number duda yengduna lei. Phone number lainarabasu nomata message thanakhiba leiti. Marakta thajagi number dagi Thongamna call tawraktuna wari sanakhibada yauri. Mrs. Thasira thagum sirana wakal khalingai mama changlai. Bungo chapur ise bread sinangi di kabak kabak sahalabani batardi taidre ko. Oh mama yare. Mama thokibaga number duda yenglaga leibagi mahud WhatsApp ta message ama thazili. Thaja exam nungana tharamu akang bakai luinanga koijaro best of luck. Message to deliver tawkibaga phone to thamkhraga mamana purakpa chaga break kadu charami. Somdana tampakna Chatombi Lushi labro nangbo Loire baba Namana Malem Ningthouja lai kurumobani nangsu kurumulaw hayobani ne. Thajasu lai kurumba loire duna tholai. Mangonda mapa mama mabung singloina lei tathotna mapangi lai sisu kurumo bema. Thajasu mamana haibaduda mangangi pabu sukurumi. Loireduna mapabu mukurumi. Tampakna machagi makukta nanthabiduna. Yare yare, sato mina kang bakay loina hango. Mamada mukurumi. Yare yare ichamay paglo. Asi hairaga makukta nanthabiduna machagi makutta sumanam nami. Hore ne, babalaw bala agi ko. Thongamda sukurumgi tawi. Yare yare, daw yaro sida leire nabungi bordi. Yajarage sina marune ngondasu. Thongam gari thaudoktuna lao lao. Baba, ma, chadoki ko. Thongam thajabu exam center da thilamlaga moine exam samkhidri phawba leiramlaga halakle. Lambida Merinana moirumda la'o haibadagi chatlami. Se, soibumga kakching boragani. Yam yami yasidia. Merinana, yare, akoy isiga itegana laireni, mayama masune isiga layorgagi khaidokri, sina noy dum yenaro. Ai tomdagi ne khaloini. Ngambo ngamni dine nangi loine he oiro piruranu. Phagi tawani he, ai bu miyam pijaning da batali. Adide ai changkrage ko sak thongodoini. Oi chango chango. Ai si yumda thabak na mai hawrga lehawi. Hoi yum yawna ba chalo ko amuk phaidokta na leiranu. Oi he kwak haisini. Layolsu mabuk sirasigi mapamda usup leibana ayuk angan badagi tawduna rasi chawbi amadi layol moirangda lai. Yawbagasu thabay inkhang insang na pisembada magi phondi sungtheng mutheng ludri. Ngasai chatlamdai da misumhen bada message amma ani di tharamduna maboki mapamda lakhibani. Misumhen basu tumba hawgatpada pung mapan taramle. Phone yenglubada layol gi message ani lerami. Good morning.
Boboki mapamda chatlukhige. Ai ngasidi phone paiba kya yadoi mande. Mayam pundoinina network so kya nungaitabani moigise. Yardi pairakani. Mishum henbasu message ama halli. Good morning. Yaukra thingdokre. Message sima tharamlaga phone du charge tawsilamlaga barumda changkre. Mana makha kumlakpada mama inge laina. Thoiba yahudok khara ngaladi phagadamni. Ngasidine ima thabak khara chindana nang tumba hodoktrabani. Matungda tawganu ko. Nganna hawolu thengmalline nangbo. University chaturabro ima. Pung 10 da meeting ama laiba. Thengmu thengabani. Nani Santi na chaksu lai horbani. Breakfast agera kaidawge tawro. Ima thoe ko. Uhoi. Mishum henbasu breakfast di charodri chak oina charami. Santi na. Kari hapakhoge thoiba. Sampusi kitab pironi ne. Hoi. Ina masung asidi thabak chinba mali. Breakfast su phajana chakhidi. Chaksu yare na chadadana chatkhreni. Phanadi ngana hotnabani na nesu. Hekta thengdokhiba. Thengmadi kaishu thengdrida. Ngasi university da imagi meeting ama lei hairami. Adugi hobebe tawkhrabani ne. Adui oiramani. Halaga maina jajarasani. Aidi aina thengdana chadribarana khaluri. Yarabo nangbo uklabo. Oyeni ne. Injang yam hawi. Puka pokaidori. Ngarang ina mana uti chaninge duda thongini. Aduga mana chakhidri. Yare ni loisilagi. Nakuram doklo. Ai phengdokluragi kondo. Mishum henbasu chak tokpaga magi kada lairik ama pabu yengboi tawduna lairi. Charge tawduna lairiba phone adu ringkhinglakpaduda kanano yengi. Mama inge laini phone paikhatli. Hello, mama. Thoiba, ima se hathu hathu tawbada kawramle. Imagi phalama dressing table nakangi upudo ada phal khara yaramgani. Adui maraktudagi ne blue machugi phalama yaramgani bako. Nang madum da piro ai mi thakibani yobu yorani nga oire chakhiba. Uhoima, I'm the yengi. Thame. Mama gi kada changlaktuna mama na haibu upu adu tamna lai. Upu gi so dum panduna leiramle. Upu do hangdoktuna yengi. Mathak waida phal khar lairibadu pulap puthorai. Phal singu sum yenglakpada phal sing adugi maraktagi photo ama nanthaduna tarai. Photo do khungatuna munna yengi. Photo do da tariba mami adu nupi ahum lengona duna namba photo ni. Maitong sing adu su nokmi tawri. Nupi ahum sigi marakta mayai thambi asidi mama inge laini haiba khangi. Mama inge laina naha oiringai da namba photo oirabasu mama ge nakan da lairiba nupi ani siga amuk yengi. Mishum henba u khrabagumna masada phauzai. Wakalamada mangduna leiringai makhadagi Santi na kaubagi makhon tabada malang bagyan khangta tai. Photo do magi phuriki pocket ta hapchinduna mama na hairapa phal lauthoklaga atei singdu upuda hapchilamduna mama gi kadagi tholai. Santi na. Thoiba, aidi nang tadrabara khaluredana kemta kumlaktabadu da kaubala ke tawramini. Ina mana nangwanda phal ama hai ki haine mi lawbala ai phaldu. Oh, aina putoreni ni. Manung da changduna phamsi suyadi sumang da lehobani. Mishum henbasu sumang da thoraktuna tung onduna leiramliba nupa duna kauduna. Phalabadu sida leiri. Nupa da su onsilaktuna mishum henbadagi phal lawi. Madam inge legi macha nupa odiro. Mani. Thengnaba yam nungairi. Adudi phal su purabanina chalokigi. Nupaduna thokibadu misum henbana yengduna lehawi. Santi na. Thoiba, nine yum phawbada chatluki thabak kaisu laramlabani. Ohoi nine. Santi na thokibaga mishum henbasu gelon silamlaga magi kada changlaktuna phamungda phamduna pocket hapsin kriba photo du lauthoktuna amuk yengi. Aibu kadaiduna mo ukrabagum tawi. Photo sida tariba saktam singsi ubada. Isada kainoma phawribasina kari. Wakalda asum khanna ningsinglai tha kharagi mamangda layol hoigi yumda ukhiba chinglemna phajabi thamba laikok setpi wangkhai pi induna makutta angang nupa ama samduna angang nupi amana pamduna thelauba nupi adugi saktamni
ꯃꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ꯫ ꯃꯇꯥꯡꯗꯨꯗ ꯐꯣꯟ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯐꯣꯇꯣꯗꯨ ꯊꯝꯈ꯭ꯔꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ ꯊꯧꯉꯝ? ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯀꯩ ꯊꯕꯛꯅꯣ? ꯕꯥꯔꯇꯣꯟ ꯇꯧꯕ꯫ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯏꯄꯟꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯟꯗꯛ ꯃꯥꯔꯆꯇ ꯂꯨꯍꯣꯡꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯏ ꯕꯥꯔꯇꯣꯟ ꯇꯧꯕ ꯆꯠꯂꯣꯌꯦ꯫ ꯑꯩ ꯂꯦꯟꯗ ꯁꯨꯝꯇ ꯍꯥꯏꯈꯤꯒꯦ, ꯊꯝꯃꯦꯀꯣ꯫ ꯍꯣꯏ꯫ ꯊꯧꯉꯝꯅ ꯀꯣꯜ ꯊꯝꯈꯤꯕꯒ ꯐꯣꯇꯣꯗꯨ ꯌꯦꯡꯒꯦ ꯇꯧꯕꯒ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯅꯗꯨꯅ ꯐꯣꯇꯣꯗꯨ ꯎꯞꯁꯤꯜꯂꯒ ꯇꯥꯔꯝꯂꯦ꯫ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯏꯕ ꯑꯗꯨꯗ ꯐꯣꯇꯣꯗꯨ ꯂꯧꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯏꯔꯤꯕ ꯈꯨꯠꯏ ꯑꯗꯨ ꯃꯃꯥ ꯏꯉꯦꯂꯩꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯆꯃꯝꯅꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯁꯨꯝ ꯍꯦꯟꯕꯗꯨ꯫ ꯂꯦꯟꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯕꯗꯨꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯇꯨꯝꯕꯅꯤ꯫ ꯐꯣꯟꯒ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯒ ꯄꯨꯡ 3 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕꯗ ꯊꯧꯉꯝꯒꯤ ꯃꯤꯁꯀꯣꯜ 4 ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯊꯧꯉꯝꯗ꯫ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯀꯩꯗꯧ ꯂꯩꯔꯣꯒꯦ? ꯉꯁꯥꯏ ꯑꯌꯨꯛꯇ ꯇꯧꯕ ꯐꯣꯟꯕꯨ ꯍꯧꯖꯤꯛꯇ ꯀꯣꯜ ꯕꯦꯛ ꯇꯧꯔꯤꯁꯤꯕꯣ? ꯇꯨꯝꯃꯨꯔꯦ, ꯐꯣꯟ ꯁꯥꯏꯂꯦꯟ ꯊꯝꯖꯤꯜꯂꯒ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯝꯕꯗꯤ ꯄꯨꯝꯗ꯭ꯔꯤꯕꯣ? ꯀꯩꯗꯧꯔꯗꯣꯏꯅꯣ? ꯀꯣꯂꯦꯖꯁꯨ ꯆꯠꯇꯕꯅꯤꯅ ꯉꯁꯤꯗꯤ ꯄꯦꯟꯅ ꯇꯨꯝꯃꯕ꯫ ꯑꯣ ꯌꯥꯔꯦ, ꯑꯩꯅ ꯀꯣꯜ ꯇꯧꯔꯝꯃꯤꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯄꯟꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯒꯤꯅꯦ ꯕꯥꯔꯇꯣꯟ ꯑꯝꯇ ꯄꯤꯕ ꯆꯠꯂꯨꯁꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯁꯨ ꯍꯥꯏꯕꯅꯤ꯫ ꯃꯥ ꯊꯕꯛ ꯂꯩ, ꯉꯁꯤ ꯂꯥꯛꯑꯔꯣꯏꯒꯦ, ꯍꯌꯦꯡ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯛꯑꯦ꯫ ꯅꯪꯁꯨ ꯁꯪꯉꯣꯏꯗꯣꯏꯔꯣ? ꯁꯪꯅꯤ꯫ ꯅꯣꯏꯒꯤ ꯊꯕꯛꯄꯨ ꯀꯩꯗꯧ ꯁꯪꯉꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛꯂꯣ? ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯝ꯫ ꯍꯣꯏ, ꯃꯥ ꯍꯥꯏꯐꯦꯠꯇ ꯇꯥꯔꯛꯈꯤꯒꯦ ꯑꯗꯨꯒ ꯂꯥꯛꯑꯒꯦ꯫ ꯐꯣꯟ ꯊꯝꯈꯤꯕꯒ ꯋꯥꯆꯞ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯊꯥꯖꯒꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯂꯩꯔꯝꯃꯤ꯫ ꯆꯪꯗꯨꯅ ꯐꯠ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯐꯣꯟ ꯄꯥꯏꯗꯕꯒꯤ ꯎꯍꯧꯗ꯭ꯔꯦ ꯗꯥꯂꯦꯟ꯫ ꯑꯦꯛꯖꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯅꯝꯕꯅ ꯏꯔꯝꯃꯤ꯫ ꯊꯦꯡꯀ꯭ꯌꯨ ꯑꯃꯨꯛꯀꯁꯨ ꯋꯤꯁ ꯄꯤꯔꯛꯄꯒꯤ꯫ ꯊꯥꯖꯅ ꯃꯅꯤꯡꯗ ꯍꯥꯞꯂꯛꯂꯤꯕ ꯏꯃꯣꯖꯤ ꯑꯗꯨꯅ ꯊꯥꯖꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯁꯦꯖ ꯑꯃ ꯏꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯅꯕ ꯂꯥꯏꯔꯤꯛ ꯇꯧꯊꯣꯛꯑꯝꯃꯣ꯫ ꯑꯩ ꯍꯧꯖꯤꯛ ꯅꯣꯏꯗ ꯂꯥꯛꯀꯅꯤ꯫ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯀꯦ꯫ ꯂꯥꯏꯔꯤꯛ ꯇꯧꯔꯝꯗ꯭ꯔꯗꯤ ꯄꯤꯖꯔꯣꯏꯀꯣ ꯑꯩꯗꯤ꯫ ꯃꯦꯁꯦꯖꯁꯤꯃ ꯊꯥꯔꯝꯂꯒ ꯃꯥꯁꯨ ꯃꯃꯥꯏ ꯇꯥꯕ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯉꯪꯔꯥꯡꯅꯕ ꯀꯣꯔꯧꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯇꯞꯅ ꯆꯪꯁꯤꯟꯈꯤꯕ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡꯅ ꯃꯁꯥ ꯃꯔꯦꯡ ꯏꯐꯟ ꯐꯟꯅ ꯍꯧꯔꯤꯕ ꯂꯧꯕꯨꯛꯀꯤ ꯄꯜꯂꯤꯗ ꯑꯉꯥꯡꯁꯤꯡꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ, ꯅꯥꯀꯟꯒꯤ ꯂꯝꯄꯥꯛꯇꯅ ꯇꯦꯂꯪꯀꯥ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯍꯧꯁꯥꯒꯤ ꯐꯖꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯥꯂꯪꯃꯥꯁꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯨꯝꯅ ꯁꯥꯟꯅꯕꯒꯨꯝ ꯇꯞꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯄꯅ ꯏꯉꯦꯂꯩꯒꯤ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯕꯨ ꯇꯦꯛꯈꯠꯍꯜꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯐꯣꯟꯒꯤ ꯔꯤꯡꯇꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯂꯛꯄꯗꯨꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯕꯦꯛ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯊꯣꯏꯕ꯫ ꯏꯃꯥ, ꯀꯥꯏ ꯂꯩꯒꯦ? ꯊꯦꯡꯉꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯥꯇ꯭ꯔ ꯈꯔꯒ PhDꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯤꯉꯩꯗꯅꯦ ꯊꯣꯛꯂꯛꯄꯗꯣ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯄꯣꯠꯆꯩ ꯈꯔ ꯂꯩꯒꯦꯗꯅ ꯗꯤꯄꯥꯔꯠꯃꯦꯟ ꯁ꯭ꯇꯣꯔꯗ ꯂꯩꯔꯤꯌꯦ꯫ ꯑꯣ, ꯅꯪꯒꯤ ꯀꯔꯤ ꯂꯩꯒꯗꯕ ꯂꯩꯒꯦ ꯍꯥꯏꯔꯣ, ꯏꯃꯥ ꯂꯩꯔꯛꯑꯒꯦ ꯂꯩꯔꯤꯉꯩꯗ꯫ ꯂꯩꯇꯦꯗ ꯂꯩꯒꯗꯕꯗꯤ ꯏꯃꯥ꯫ ꯑꯗꯨꯗꯤ ꯊꯝꯃꯒꯦ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯁꯤꯗ ꯁꯨꯝ ꯇꯧꯔꯛꯄꯅꯤ꯫ ꯍꯜꯂꯛꯑꯅꯤ ꯊꯣꯏꯕ, ꯂꯥꯏꯗꯨꯛꯇꯤ ꯏꯆꯥꯅ ꯊꯥꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯗꯤ ꯊꯦꯡꯉꯅꯤ꯫ ꯆꯥꯛꯄꯨꯗꯤ ꯏꯃꯥ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯣꯡꯒꯦ꯫ ꯍꯣꯏ, ꯊꯝꯃꯒꯦ ꯏꯃꯥ꯫ ꯏꯉꯦꯂꯩ ꯃꯆꯥꯅ ꯀꯣꯜ ꯀꯛꯈꯤꯕꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯏ꯫ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯅꯪꯒꯤꯗꯃꯛ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯁꯨꯝ ꯍꯦꯟꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯊꯧꯉꯝꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯆꯠꯁꯤ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯂꯦꯟꯒ ꯆꯠꯂꯨ, ꯃꯥ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯗꯨꯅ ꯍꯪꯕꯗ ꯃꯃꯥꯗꯤ ꯀꯨꯏꯔꯦ ꯆꯠꯈꯤꯕ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯈꯜꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ, ꯃꯃꯥꯗ ꯐꯣꯇꯣꯁꯤꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯍꯥꯏꯗꯅ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯪꯉꯨꯔꯕꯅꯣ ꯈꯪꯗꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯕꯥꯃꯣꯟꯅ ꯂꯥꯏꯒꯤ ꯀꯥꯡꯁꯤ ꯈꯤꯡꯂꯛꯄꯗꯨꯗ ꯃꯃꯥ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯍꯜꯂꯛꯑꯝꯗ꯭ꯔꯕꯗ ꯃꯃꯥꯗ ꯀꯣꯜ ꯇꯧꯕꯅꯤ꯫ ꯃꯃꯥꯅ ꯐꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯗ ꯀꯔꯤꯅꯣ ꯈꯜꯂꯤ, ꯍꯦꯟꯅ ꯆꯃꯝꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯃꯥꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯅ ꯍꯦꯜꯂꯤ ꯇꯧꯐꯝ ꯈꯪꯗꯕ꯫ ꯃꯥꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯋꯥꯗꯨ ꯂꯣꯠꯂꯒ ꯃꯥꯁꯨ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯏꯃꯥꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤ? ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯂꯩꯌꯣꯜ ꯍꯣꯏꯗ ꯊꯦꯠꯂꯧꯕ ꯐꯣꯇꯣꯗꯨꯒ ꯏꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯅ ꯀꯔꯤ? ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ?
फोटोदुगी मतंगदा हंगे खनखिबनी अदुबो हंगलरोय खले महाकना हौजिकति फोटोदुगी मनिंगदा इरमलिबा वाहैसिंग अदुदा हौजिकसु मुन्ना येंगदुना लई इरमलि वाहै खरा इंगेलेगी खुईदा नकना नकना लापनाबा लापनारबसु नकनाबा लोटखिनी पुंसीगी ओइना कनानासु खंगलोइदबा वारी असिगी लेखुंदी अइना केकु लोटखिनी